ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯈꯔꯁꯨ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯇꯧꯖꯕꯅꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯂꯠꯂꯦ ꯃꯗꯨꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯂꯧꯈꯠꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯒ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯃꯦꯁꯦꯖꯇ ꯀꯩꯗ ꯂꯩꯗꯅ ꯑꯗꯒꯤ ꯀꯃꯦꯟꯗ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯉꯥ ꯊꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯏꯉꯥ ꯊꯥꯒꯤꯁꯦ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯤꯅꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯣ ꯃꯃꯥꯡ ꯊꯥꯒꯤ ꯀꯥꯂꯦꯟ ꯊꯥꯒꯤꯁꯨ ꯑꯩ ꯊꯥꯒꯠꯍꯧꯗꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯗꯨ ꯊꯥꯒꯠꯍꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯔꯝꯗꯁꯨ ꯑꯗꯨꯝ ꯃꯃꯥꯡ ꯆꯍꯤꯗ ꯀꯩꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯃꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯥꯎꯗꯨꯅ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯥꯂꯦꯟ ꯊꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯆ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯉꯥ ꯊꯥꯒꯤꯁꯤꯁꯨ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯌꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯧꯈꯠꯆꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ khitang ꯆꯪꯖꯜꯂꯕ ꯃꯤꯌꯥꯏ khitang ꯑꯣꯏꯁꯜꯂꯕ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯈꯔ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯅ ꯑꯌꯥꯝꯕ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯆꯧꯕ ꯑꯃ ꯂꯩꯒꯦ ꯇꯧꯕ ꯒꯥꯔꯤꯅꯤ ꯈꯪꯗꯦ ꯂꯝꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯁꯨ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯒꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯔꯝꯕ ꯊꯕꯥꯟꯁꯦ ꯁꯤꯒꯤ ꯊꯥꯁꯤꯒꯤ ꯑꯣꯏꯅ ꯐꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅꯁꯨ ꯑꯗꯨꯝ ꯈꯪꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯪꯖꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯔꯨꯑꯣꯏꯅ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯆꯩ ꯀꯥꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯪꯒꯣꯜ ꯑꯣꯏꯒꯗꯕ ꯍꯥꯏꯇꯥꯔꯦ ꯗꯥꯎ ꯌꯥꯒꯗꯕ ꯑꯣꯏꯕ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯦꯡꯅꯩꯑꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯎꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯎꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤ ꯈꯜꯂꯒ ꯑꯗꯨꯝ ꯑꯉꯥꯡ ꯎꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯅꯩꯑꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯩ ꯀꯥꯕꯗ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯌꯥꯝ ꯃꯔꯛ ꯇꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯑꯃ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯕꯛꯀꯤ ꯑꯣꯏꯕ ꯌꯥꯝ ꯂꯩꯗꯅ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯍꯥꯏꯇꯥꯔꯦ ꯇꯨꯡꯒꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯩ ꯀꯥꯕꯗ ꯄꯣꯛꯈꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯊꯥ ꯌꯧꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯊꯥꯒꯠꯄꯤꯔꯣꯅ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯁꯤ ꯊꯥꯒꯠꯇꯕ ꯌꯥꯗꯗꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯕꯅꯤ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯆꯩ ꯀꯥꯕꯁꯤ ꯏꯔꯥꯏꯅꯦ ꯊꯥꯡꯖꯅꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯅꯨꯃꯤꯠ ꯑꯍꯨꯝ ꯑꯁꯤ ꯆꯩ ꯀꯥꯕꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯍꯨꯝ ꯑꯁꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯂꯩꯔꯕꯅꯤꯅ ꯐꯠꯇꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯑꯦ ꯃꯔꯝ ꯑꯁꯤꯅ ꯇꯅꯕ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯇꯅꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤ ꯇꯅꯕ ꯅꯨꯃꯤꯠꯅꯤ ꯇꯅꯕ ꯅꯨꯃꯤꯠꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯊꯕꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯇꯧꯅꯗꯦ ꯑꯗꯨꯒ ꯂꯝ ꯑꯔꯥꯞꯄꯁꯨ ꯀꯌꯥ ꯆꯠꯊꯣꯛꯅꯗꯦ ꯍꯥꯏꯇꯥꯔꯦ ꯇꯅꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯂꯧꯅꯩ ꯑꯗꯨꯒ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯨꯏ ꯑꯃ ꯍꯧꯗꯣꯡ ꯑꯃ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯅꯗꯦ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯄ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯇꯧꯅꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯅꯕ ꯅꯨꯃꯤꯠ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯇꯅꯕ ꯅꯨꯃꯤꯠꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯇꯅꯕ ꯅꯨꯃꯤꯠꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯉꯥ ꯊꯥ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯊꯕꯥꯟ ꯑꯅꯤꯈꯛ ꯑꯃꯒ ꯍꯥꯏꯖꯒꯦ ꯃꯗꯨ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀꯌꯥꯗ ꯑꯗꯨꯝ ꯁꯦꯝꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟꯁꯦ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯅꯤꯁꯦ ꯃꯁꯤ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟꯅꯦꯕ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯑꯁꯤ ꯃꯁꯤꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡꯅꯗꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯗꯣ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯍꯥꯟꯕ ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯔꯝꯒꯦ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯟ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯅꯕ ꯊꯕꯥꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯧꯕ ꯊꯕꯛ ꯀꯥꯕ ꯍꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯩ ꯆꯥꯒꯟꯗꯦ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯅꯥꯍꯨꯠ ꯅꯔꯦꯡꯒꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯦ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯥꯟ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕꯒ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯅꯤ ꯄꯤꯈꯤꯕꯗꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯇꯥꯗꯨꯅ ꯅꯥꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯤꯡꯒꯟꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯕ
loina na hari ba Thaban ani je habidi Makmei Chakpa Thaban je masida angang ama unaba haitare angang pokpa khopa leidana adu gumbo itaragadi hari ba angang adu khoi sorel oigali kan haigali ko habidi masa sonbani khangde masa kayani phattabani khangda dugum khara oiba aduga kariguma hingagana hingcha gai tambo oigali kan hairame haidi masing yam phattaba haidi magi kayani ninga yam kan baduguma angang oigali haidana haibirame ba masisu dum ahalama singna thaini dige dum hairam haitare aduna khara makhai dum ayana su thengna pada dum chumba yaw haidara me thamje loina na mathang si Inga Thagi na Thashi Maikei Thashi Maikei gi matangda me andom thamjage Thashi Maikei se masi jo khoina khara makhai de dum luna lawnai habitare habide hariba Inga Thagi na mahna piriba Thashi Maikei je nungchup se pirameba nungchup aduna nungchup Maikei sida kanago miyo mana yare na basat haide ga na habirame aduga aruba thabak haitare adugumba leiraga so hariba mafam asom chappa matam khara section na chatlo habitare aduga chatlo raga su mafam adu gi Maikei du gi halakna ba haitare honabiba adon chalaga yarik na ba tawgono hairameba aduna Inga Thagi na Thashi Maikei se nungchup Maikei asini haidana me anu thamjari loina na aro boina thamjari ba se akhoi Chaheidaba Chilheidaba gi matangni masi tha khoding na sumaina khara piram haitare ko ado hari base tha khoding gi na sumaina piram base kana gumna de dum thajana de ko haibadi ngasi gi matam sida kana na su akhoi gi Chaheidaba se tha gi sumaina piram su chumbra ne kana sum khanab su awe adubu aina haijaning badi aina si pijare bisi tha amamang gi su pijabani ko ado thani gi halam singna chanaram se nungti numit khoding gi Chaheidaba sinja adum khaido ga thabame ado madumakti akhoi ngak pa ngamoidabani na tha gi na khara piram baja masimadi akhoi ngak pasu adum kana gani khalaga meamda video sis lokasabani Chaheidaba sinjak se Inga Thagi oina complex hariba siga sangbrei ani siniko complex ka sangbrei ga Chaheidaba sinjang haidana haibirame Inga Thagi oina atopa tha da kaide ko haide Inga Tha sida chabada phatte haidana haibiramane aduga leida Chilheidaba haidana amusu pibiram haitare lei chenbigi matang sisu hojiki matamda leidi kanam chinadre nupi Oibasing haitare karigumba thodo ma thokpu matamda alhong khoidong ma thokpu matamda khoigi magi naso mama kai ma domaina chinbde hena lei chenbase nungti gi chinba kai jika chinadai tare kanagumna le haw matamda le haw chinba gumman haitare adubu mamangi matamda de khoigi ahalaman thaini gi matamda haitare ko nupi Oibasing je lei che ayam adum chinarameba lei chinbigi matungina nupi asi khoigi mapu pala bini mapu pandri bini kai khangnari bini yelom de chelaga de mapu pala bini kai khangnari bini haitare kanagumna pamana nupi je mana nusiba 파워로서 하이브가 뭐이더니 하이다래 그만 예롬도 실험을 맞아 마pu 방그래 하이다나 기타 까니 레스펙가 뭐이나도 많이 레이나도니 아도 오이롬 실라가디 마pu 판드리 마세 까니 아도 많이 강너버 야바 하이다래 아도 뭐 레이람메바 야암나 파저버 까노 머니고 하이다래 와강나도비다 누피시나 레이실리버 모옹시기 마뚱이나 수마이나 사나비 마 탐비람 하이다래 아도기 마뚱이나 Laichin bigi sijo khoi tha yoina laichin biaba yada ba idana khaidome ba maramasina Inga Thagi yoina laichin ba sida tawhaide idana haibiram ba laise karma makhan gi laino haiba matamda leibak lai hariba lai asi chinbada phatte haidana haibirame masini ahaki channel sina asigumba ipai posingna thambiramba khara haitare lakhotcharaga khonggatcharaga mayamgi damakta video semdana sum lakchabani video se khara di thengle habidi Inga Tha je haukrabani adubu Inga Thagi maroi ba khara sum aina mamang tha khoding sum thagalakpodi matungina mayamna thagat piro haidana haibirakpa mayam yaw haitare madudi ma ke thabak ama kai ma houningba adigi kanagum nupi Oibasingna angang unagadaba leiba Chei Kaba numit thirakpogumba habidi numi afaba yengakpogumba adugum kya ama yaw haitare maramasina masi lokhattaba sungya ama yadaba maramna video si lokhatchabani haidana haijari ngasigi video sibu yengbireba channel singba channel sina amuka hanasu thagaba phungdoksari matang swaida video si loisinjarage kanglaipa imana Yai fare.